tongan ba KUKI gi MLA singna lengaki suda LEIRIBA KUKI gi LALHOULUP ki mihut sing YAONA KUKI gi tongan ba KUKI gi civil society organization kaya gi mihut singa loinana Manipur manungda tongan ba lengak amagi damak ngasi Assam ki Guwahati da closed door meeting pangthokhrei ngasi pangthokhiba MIPHAM adu Manipur da president rules ki lengak leiringai cherakta pangthokhibani news agency dagi fangba paw gi matung ina ngasi gi MIPHAM asidamak KUKI Puruki mihut sing adu haukiba yumsakaisa amadi sagol sen numitagi Guwahati da thungladuna ngasi MIPHAM pangthokibani mafam haidoktaba hotel amada leirakhibani hairi paw aduna makha taraduna ngasi gi MIPHAM adu maru oina KUKI singna taliba tongan balengak amagi matangda makha taba action singi matangda khanaki closed door da pangthokpa MIPHAM oibana kari wafam khana nainakibagi haibamak chapchana khangba ngamdrabasu constitution gi makhada separate administration gi matangda khanabaga loinana makhoigi maikaidagi wari ama central government da matau karamna thamgani haibagi matangda khanaramgani haina thajanari Amaromda Assam Police ke senior officer amana phongdorakpagi matung ina Guwahati da MIPHAM pangthokre haiba ngasi numidang wairam khanglabasu MIPHAM adugi matangda mari lainaba authority da khanghalamba laite adumoinamak ngasi gi MIPHAM aduda chaurakna miyoi 15 romna saruk yaramba yai haina paw aduna hairi